ꯔꯣꯕꯥꯔꯠꯄꯨ ꯀꯦꯂꯤꯐꯣꯔꯅꯤꯌꯥꯒꯤ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯄꯣꯔꯛꯑꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯄꯣꯔꯛꯑꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯅꯣꯡꯃ ꯂꯩꯔꯦ ꯍꯥꯏꯔꯒ ꯀꯣꯔꯠꯇ ꯄꯨꯈꯠꯂꯤ꯫ ꯀꯣꯔꯠꯀꯤ ꯖꯖꯁꯤꯡꯅ ꯃꯍꯥꯛꯀꯤ ꯀꯦꯁ ꯃꯌꯥꯝꯗꯨ ꯁ꯭ꯇꯗꯤ ꯇꯧꯔꯨꯔꯒ ꯌꯦꯡꯕ ꯃꯇꯝꯗ ꯃꯥꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯔꯥꯜ ꯂꯩꯔꯝꯕ, ꯃꯍꯥꯛꯀꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯦꯁ ꯌꯥꯝ ꯂꯩꯔꯝꯕ, ꯌꯥꯝ ꯆꯥꯎꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯣꯏꯔꯝꯕꯩ ꯃꯔꯝꯅ ꯃꯍꯥꯛꯄꯨ ꯀꯦꯄꯤꯇꯦꯜ ꯄꯅꯤꯁꯃꯦꯟ ꯄꯤꯅꯕ, ꯍꯥꯏꯕꯗꯤ ꯁꯤꯕꯒꯤ ꯗꯟꯗꯤ, ꯑꯦꯛꯁꯤꯀ꯭ꯌꯨꯁꯟ, ꯏꯂꯦꯛꯇ꯭ꯔꯤꯛ ꯆꯤꯌꯔꯗ ꯑꯦꯛꯁꯤꯀ꯭ꯌꯨꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯗꯟꯗꯤ ꯄꯤꯈꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯗꯟꯗꯤꯒꯤ ꯅꯨꯃꯤꯠ ꯊꯥꯔꯝꯃꯤ, ꯃꯇꯝ ꯊꯥꯔꯝꯃꯤ, ꯄꯨꯡꯌꯥ ꯊꯥꯔꯝꯃꯤ꯫ ꯑꯗꯨ ꯐꯥꯎꯕ ꯃꯥꯅ ꯅꯣꯡ ꯅꯤꯅꯤ ꯖꯦꯜꯗ ꯊꯝꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯄꯥꯒ ꯃꯥꯒ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯆꯥꯅꯔꯨꯕꯅ ꯃꯔꯝ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯃꯥꯕꯨ ꯑꯦꯛꯁꯤꯀ꯭ꯌꯨꯠ ꯇꯧꯒꯗꯕ, ꯃꯥꯕꯨ ꯏꯂꯦꯛꯇ꯭ꯔꯤꯛ ꯆꯤꯌꯔꯗ ꯐꯝꯍꯜꯂꯒ ꯍꯥꯠꯀꯗꯕ ꯑꯣꯏꯔꯝꯂꯤꯕ ꯃꯤꯁꯛ ꯑꯁꯤꯁꯨ ꯃꯍꯥꯛꯀꯤ ꯃꯄꯥ, ꯃꯍꯥꯛꯄꯨ ꯄꯣꯛꯄꯤꯔꯤꯕ ꯃꯄꯥ ꯗꯦꯕꯤꯠꯃꯛꯅ ꯑꯣꯏꯒꯗꯧꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯅꯗꯤ ꯑꯩꯅ ꯍꯥꯠꯀꯗꯧꯔꯤꯕ, ꯑꯦꯛꯁꯤꯀ꯭ꯌꯨꯠ ꯇꯧꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯑꯩꯒꯤ ꯏꯆꯥ ꯔꯣꯕꯥꯔꯠꯅꯤ ꯍꯥꯏꯅ ꯈꯪꯂꯝꯗꯦ, ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯥ ꯔꯣꯕꯥꯔꯠꯅꯁꯨ ꯑꯩꯁꯨ ꯑꯦꯛꯁꯤꯀ꯭ꯌꯨꯠ ꯇꯧꯒꯗꯕ, ꯑꯩꯕꯨ ꯏꯂꯦꯛꯇ꯭ꯔꯤꯛ ꯆꯤꯌꯔꯗ ꯐꯝꯍꯜꯂꯒ ꯑꯦꯛꯁꯤꯀ꯭ꯌꯨꯠ ꯇꯧꯒꯗꯕ ꯑꯦꯛꯁꯤꯀ꯭ꯌꯨꯇꯔ ꯁꯤꯁꯨ ꯑꯩꯒꯤ ꯕꯕꯥ ꯗꯦꯕꯤꯠꯅꯤ ꯍꯥꯏꯅ ꯈꯪꯂꯝꯗꯦ꯫ ꯃꯣꯏꯕꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯗ ꯊꯝꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯇꯞꯅ ꯇꯞꯅ ꯃꯇꯝ ꯂꯥꯛꯑꯦ꯫ ꯅꯨꯃꯤꯠꯇꯣ ꯃꯥꯅ ꯃꯥꯕꯨ ꯑꯦꯛꯁꯤꯀ꯭ꯌꯨꯠ ꯇꯧꯒꯗꯕ ꯅꯨꯃꯤꯠꯇꯣ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯄꯨꯡ ꯑꯃ ꯂꯦꯞꯄꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯅꯨꯃꯤꯠꯇꯨꯒꯤ ꯃꯟꯗꯦ ꯅꯨꯃꯤꯠꯀꯤ ꯄꯨꯡ 7ꯗ ꯑꯦꯛꯁꯤꯀ꯭ꯌꯨꯠ ꯇꯧꯒꯗꯕ, ꯏꯂꯦꯛꯇ꯭ꯔꯤꯛ ꯆꯤꯌꯔꯗ ꯐꯝꯍꯜꯂꯒ ꯍꯥꯠꯀꯗꯕ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯦ ꯄꯨꯡ 7 ꯇꯥꯗ꯭ꯔꯤꯉꯩꯒꯤ ꯄꯨꯡ 9:30ꯗꯒꯤ ꯍꯧꯅ ꯗꯦꯕꯤꯠꯅ ꯃꯥꯒꯤ ꯑꯣꯐꯤꯁꯇ ꯇꯥꯔꯤꯕ ꯒꯥꯔꯗ 2ꯗ ꯃꯥꯅ ꯌꯥꯊꯪ ꯇꯧꯔꯝꯃꯤ꯫ ꯆꯠꯂꯣ, ꯀꯅꯥ ꯀꯅꯥ ꯂꯩ, ꯆꯠꯂꯣ, ꯍꯧꯖꯤꯛ ꯉꯁꯤ ꯑꯩꯅ ꯑꯦꯛꯁꯤꯀ꯭ꯌꯨꯠ ꯇꯧꯒꯗꯕ ꯄꯨꯡ 7ꯗ ꯑꯦꯛꯁꯤꯀ꯭ꯌꯨꯠ ꯇꯧꯒꯗꯕ ꯃꯤꯁꯛ ꯑꯗꯣ ꯃꯥꯒꯤ ꯀꯔꯤ ꯀꯔꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯂꯩꯕꯅꯣ ꯍꯥꯏꯅ ꯍꯪꯕꯒꯤ, ꯃꯈꯣꯏꯒꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯈꯨꯗꯤꯡꯃꯛꯇ ꯁꯤꯕꯩ ꯗꯟꯗꯤ ꯄꯤꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯑꯅꯤꯡ ꯑꯄꯥꯝꯕ, ꯂꯥꯁ ꯋꯤꯁ ꯍꯥꯏꯕ ꯇꯥꯔꯦ, ꯑꯗꯨꯒꯤ ꯍꯪꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯃꯥꯅ ꯑꯦꯛꯁꯤꯀ꯭ꯌꯨꯠ ꯇꯧꯒꯗꯕ ꯀꯥ ꯑꯃꯁꯨꯡ ꯃꯥꯏ ꯃꯄꯥꯅ ꯐꯝꯃꯤꯕ ꯀꯥꯁꯦ ꯁꯨꯞꯅꯇꯒꯤ ꯋꯥꯜ ꯑꯃꯈꯛꯇꯅ ꯈꯥꯔꯒ ꯈꯥꯏꯗꯣꯛꯑꯝꯃꯤ꯫ ꯃꯥꯅ ꯑꯦꯛꯁꯤꯀ꯭ꯌꯨꯠ ꯐꯝꯒꯗꯕ, ꯏꯂꯦꯛꯇ꯭ꯔꯤꯛ ꯆꯤꯌꯔ ꯂꯩꯒꯗꯕ, ꯃꯥꯅ ꯐꯝꯍꯜꯂ ꯍꯥꯠꯀꯗꯕ ꯀꯥꯁꯤꯒ ꯃꯄꯥꯒꯤ ꯑꯣꯐꯤꯁ ꯑꯁꯤꯒ ꯁꯨꯞꯅꯇꯒꯤ ꯐꯛꯂꯥꯡ ꯑꯃꯈꯛꯇꯅ, ꯋꯥꯜ ꯑꯃꯈꯛꯇꯅ ꯈꯥꯔꯝꯃꯤ꯫ ꯃꯌꯥꯏꯗ ꯊꯣꯡꯅꯥꯎ ꯃꯆꯥ ꯑꯃꯈꯛꯇꯤ ꯂꯩ꯫ ꯍꯥꯏꯔꯤꯕ ꯑꯁꯨꯝꯅ ꯂꯦꯞꯂ ꯃꯇꯨꯡꯗ ꯒꯥꯔꯗ 2ꯗꯣ ꯄꯨꯡ 9:30 ꯈꯛꯇꯪ ꯍꯦꯜꯂꯞ ꯑꯗꯨꯋꯥꯏꯗ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯑꯦꯛꯁꯤꯀ꯭ꯌꯨꯠ ꯇꯧꯒꯗꯕ ꯔꯣꯕꯥꯔꯠꯀꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯧꯊꯣꯛꯑꯝꯃꯤ, ꯔꯣꯕꯥꯔꯠ, ꯂꯥꯛꯑꯣ, ꯅꯪ ꯁꯤꯗ ꯅꯪꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯪꯒꯗꯕ ꯈꯣꯠꯀꯗꯕ ꯂꯩ ꯍꯥꯏꯅ ꯃꯥꯕꯨ ꯀꯧꯁꯜꯂꯒ ꯃꯐꯝ ꯑꯃꯗ ꯍꯪꯂꯝꯃꯤ꯫ ꯐꯔꯦ, ꯉꯁꯤꯗꯤ ꯅꯪꯒꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯤꯑꯣꯏꯕ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯦ, ꯁꯤꯕ ꯆꯪꯕ ꯍꯥꯏꯕ ꯉꯝꯗꯦ, ꯅꯪꯅ ꯇꯧꯔꯨꯕ, ꯅꯪꯅ ꯐꯪꯖꯕꯅꯤ꯫ ꯑꯗꯨ ꯐꯔꯦ, ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯩ, ꯅꯪꯕꯨ ꯄꯨꯡ 7ꯗ ꯑꯦꯛꯁꯤꯀ꯭ꯌꯨꯠ ꯇꯧꯗꯣꯏꯅꯤ, ꯍꯧꯖꯤꯛ ꯄꯨꯡ ꯃꯤꯅꯤꯠ 15ꯇ ꯉꯥꯏꯔꯦ꯫ ꯑꯗꯨꯗ ꯅꯪꯒꯤ ꯑꯅꯤꯡ ꯑꯄꯥꯝꯕ ꯀꯔꯤ ꯂꯩꯕꯒꯦ? ꯅꯪꯅ ꯄꯨꯟꯁꯤꯗ ꯀꯅꯥ ꯎꯅꯤꯡꯉꯤꯕꯒꯦ ꯍꯧꯖꯤꯛꯁꯦ? ꯅꯪꯒꯤ ꯎꯅꯤꯡꯕ ꯃꯤ ꯀꯅꯥꯅꯣ? ꯅꯪꯅ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯀꯔꯤ ꯂꯩꯒꯦꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯍꯪꯕ ꯆꯪꯉꯛꯄꯅꯤ꯫ ꯅꯪ ꯀꯔꯤ ꯂꯩꯒꯦ ꯑꯝꯇ ꯈꯨꯝꯃꯣ ꯍꯥꯏꯅ꯫ ꯑꯗꯨꯒꯨꯝꯅ ꯋꯥꯍꯪꯁꯦ ꯒꯥꯔꯗ 2ꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯁꯣꯝꯗ ꯃꯄꯥꯗꯤ ꯃꯥꯏ ꯀꯥꯗ ꯂꯩꯔꯤꯕꯅꯤ, ꯁꯣꯝꯗ ꯃꯥꯕꯨ ꯍꯪꯂꯤꯕ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯇꯧꯔꯤꯕꯗꯤ ꯉꯁꯥꯏ ꯑꯦꯛꯁꯤꯀ꯭ꯌꯨꯠ ꯇꯧꯒꯗꯕ ꯏꯂꯦꯛꯇ꯭ꯔꯤꯛ ꯆꯤꯌꯔ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗꯅꯤ ꯇꯧꯔꯤꯕꯁꯦ꯫ ꯎꯅꯕ ꯅꯠꯇꯦ, ꯃꯄꯥꯒ ꯃꯆꯥꯒ ꯎꯅꯗꯦ, ꯈꯪꯅꯗꯦ ꯃꯈꯣꯏ꯫ ꯑꯗꯨꯗ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯁꯦ ꯔꯣꯕꯥꯔꯠꯅ ꯉꯥꯏꯍꯥꯛꯇꯪ ꯃꯤꯅꯤꯠ ꯑꯃ ꯄꯤꯔꯝꯗꯦ, ꯋꯥꯀꯠ ꯌꯥꯝꯅ ꯈꯜꯂꯝꯃꯤ꯫ ꯃꯥ ꯇꯁꯦꯡꯅꯃꯛ ꯃꯥꯅ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯃꯃꯥ ꯃꯁꯛ ꯎꯔꯛꯄ ꯅꯠꯇꯦ, ꯖꯁ ꯃꯄꯥ ꯗꯦꯕꯤꯠꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯁꯛꯇꯨꯅ ꯌꯣꯛꯂꯛꯄꯅꯤ꯫ ꯑꯗꯨꯅ ꯃꯥꯁꯦ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯤꯀꯨꯞꯇ ꯃꯥꯁꯦ ꯃꯄꯥꯕꯨ ꯅꯤꯡꯁꯤꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯕꯨ ꯅꯤꯡꯁꯤꯡꯂꯕ ꯃꯇꯨꯡꯗꯁꯨ ꯑꯩ ꯕꯕꯥ ꯎꯅꯤꯡꯉꯤ ꯍꯥꯏꯕ ꯄꯥꯎꯈꯨꯝꯁꯦ ꯄꯤꯔꯝꯗꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯥ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛꯇꯪ ꯈꯜꯂꯒ ꯒꯥꯔꯗ 2ꯗꯨꯗ
ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯑꯩ ꯀꯅꯥꯝꯇ ꯎꯅꯤꯡꯗ꯭ꯔꯦ, ꯀꯩꯝꯇ ꯆꯥꯅꯤꯡꯕ ꯐꯥꯎꯗꯦ, ꯑꯩ ꯀꯅꯥꯝꯇ ꯎꯅꯤꯡꯗꯦ ꯍꯥꯏꯅ ꯑꯁꯨꯃꯥꯏꯅ ꯑꯃꯨꯛꯇꯪ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯒ ꯇꯨꯃꯤꯟ ꯂꯩꯈꯤꯔꯝꯃꯤ. ꯑꯣ ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯀꯅꯥꯝꯇ ꯎꯅꯤꯡꯗꯕ ꯇꯥꯔꯒꯗꯤ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯃꯇꯝ ꯉꯥꯏꯔꯣ, ꯅꯪ ꯁꯤꯗ ꯂꯩꯔꯣ ꯍꯥꯏꯅ ꯃꯥꯒꯤ ꯍꯦꯟꯀꯐ ꯇꯧꯔꯒ ꯍꯥꯏꯗꯤ ꯈꯨꯠꯇ ꯐꯥꯖꯤꯜꯂꯒ ꯊꯝꯃꯝꯃꯤ. ꯒꯥꯔꯗ ꯑꯅꯤꯗꯨꯅ ꯊꯣꯛꯂꯛꯀꯦ ꯇꯧꯕ ꯃꯇꯝꯗ ꯔꯣꯕꯥꯔꯠꯅ ꯉꯥꯏꯈꯣ, ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯝꯇꯪ ꯁꯤꯟꯅꯒꯦ, ꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯦ. ꯒꯥꯔꯗ ꯑꯅꯤꯗꯨꯅ ꯀꯔꯤ ꯂꯩꯔꯒꯦ ꯍꯥꯏꯔꯦ. ꯔꯣꯕꯥꯔꯠꯅ ꯃꯥꯏ ꯄꯣꯀꯦꯠꯇꯒꯤ ꯃꯥꯒꯤ ꯄꯔꯁ, ꯃꯥꯁꯤ ꯄꯩꯁꯥ ꯈꯥꯎ ꯂꯧꯊꯣꯛꯑꯝꯃꯤ. ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯒꯥꯔꯗ ꯑꯅꯤꯗꯨꯗ, ꯌꯦꯡꯉꯣ ꯑꯩꯗꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯤꯀꯨꯞꯇ ꯃꯤꯅꯤꯠ 5-10 ꯂꯩꯔꯒ ꯁꯤꯗꯧ ꯂꯩꯔꯦ. ꯑꯩꯒꯤ ꯄꯔꯁꯇ ꯄꯩꯁꯥ ꯈꯔ ꯌꯥꯎꯔꯤ, ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯅꯠꯇ꯭ꯔꯦ, ꯁꯦ ꯅꯪꯒꯤ ꯑꯣꯏꯖꯔꯣ ꯍꯥꯏꯅ ꯃꯥꯅ ꯄꯔꯁꯇꯨ ꯈꯨꯠꯇ ꯁꯤꯟꯅꯔꯝꯃꯤ. ꯑꯃꯁꯨꯡ ꯃꯥꯒꯤ ꯈꯨꯗꯥꯡ ꯘꯔꯤ, ꯁꯅꯥꯒꯤ ꯆꯦꯟꯒꯤ ꯈꯨꯗꯥꯡ ꯘꯔꯤ ꯑꯃꯈꯛꯁꯨ ꯃꯥꯅ ꯄꯔꯞ ꯂꯧꯊꯣꯛꯑꯒ ꯈꯨꯗꯥꯡ ꯘꯔꯤ ꯑꯁꯤꯁꯨ ꯒꯥꯔꯗ ꯑꯗꯨꯗ, ꯁꯦ ꯁꯤꯁꯨ ꯅꯣꯏꯒꯤ ꯑꯣꯏꯖꯔꯣ, ꯑꯩꯅ ꯀꯩꯗꯧꯔꯨꯅꯤ, ꯑꯩꯉꯣꯟꯗ ꯂꯩꯕꯒꯤ ꯀꯥꯟꯅꯕ ꯀꯩꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯈꯨꯗꯥꯡ ꯘꯔꯤꯗꯨꯁꯨ ꯃꯥꯅ ꯂꯧꯊꯣꯛꯑꯒ ꯒꯥꯔꯗꯇꯨꯗ ꯁꯤꯟꯅꯔꯝꯃꯤ. ꯄꯣꯠꯁꯛ ꯑꯅꯤꯁꯦ, ꯄꯔꯁꯇꯨꯒ ꯑꯃꯁꯨꯡ ꯉꯁꯥꯏꯒꯤ ꯆꯦꯟꯗꯨꯒ, ꯘꯔꯤ ꯍꯥꯏꯇꯥꯔꯦ, ꯑꯗꯨ ꯘꯔꯤꯁꯦ, ꯁꯅꯥꯒꯤ ꯘꯔꯤꯁꯦ ꯁꯤꯟꯅꯔꯝꯃꯤ. ꯐꯔꯦ ꯐꯔꯦ ꯍꯥꯏꯔꯒ ꯄꯣꯠꯁꯛ ꯑꯅꯤꯗꯣ ꯄꯨꯔꯒ ꯂꯥꯛꯑꯝꯃꯤ. ꯒꯥꯔꯗ ꯑꯅꯤꯗꯣ ꯁꯣꯝꯗ ꯃꯄꯥꯒꯤ ꯑꯣꯐꯤꯁꯇ, ꯁꯥꯔ ꯑꯝꯇ ꯆꯪꯖꯔꯛꯀꯦ ꯍꯥꯏꯅ ꯒꯥꯔꯗ ꯑꯅꯤꯗꯣ ꯆꯪꯉꯤ. ꯐꯔꯦ ꯐꯔꯦ, ꯃꯄꯥꯅꯗꯤ ꯁꯣꯝꯗ ꯀꯟꯅ ꯐꯥꯏꯜ ꯁꯨꯔꯤ, ꯃꯔꯝꯗꯤ ꯃꯥꯅ ꯃꯥꯒꯤ ꯑꯦꯛꯁꯤꯀ꯭ꯌꯨꯠ ꯇꯧꯕ ꯑꯁꯤ ꯅꯨꯃꯤꯠꯇꯨꯗ ꯔꯣꯕꯥꯔꯠ ꯈꯛꯇꯪ ꯅꯠꯇꯦ, ꯃꯊꯪ ꯄꯨꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯡꯈꯥꯏ ꯂꯩꯔꯒ ꯑꯦꯛꯁꯤꯀ꯭ꯌꯨꯠ ꯇꯧꯕꯒꯤ ꯃꯥꯒꯤ ꯆꯦ ꯆꯥꯡ ꯀꯟꯅ ꯁꯨꯈꯤꯔꯝꯃꯤ. ꯑꯗꯨ ꯒꯥꯔꯗ ꯑꯅꯤꯗꯨꯗ ꯃꯥꯅ ꯅꯣꯡꯈꯠꯇꯕꯤꯗ ꯃꯥꯒꯤ ꯊꯕꯛ ꯁꯨꯅ ꯐꯔꯦ, ꯀꯔꯤ ꯍꯥꯏꯔꯕ, ꯀꯅꯥ ꯎꯅꯅꯤꯡꯉꯤ ꯍꯥꯏꯕ ꯍꯥꯏꯅ, ꯁꯥꯔ ꯀꯅꯥꯝꯇ ꯎꯅꯤꯡꯗꯦ, ꯀꯅꯥꯝꯇ ꯎꯅꯤꯡꯕ ꯂꯩꯇꯦ. ꯐꯔꯦ ꯎꯅꯤꯡꯕ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯍꯪꯐꯝ ꯊꯣꯛꯄꯅꯤ. ꯐꯔꯦ ꯅꯣꯏꯅꯤ ꯆꯠꯂꯣ, ꯑꯗꯨꯒ ꯃꯥꯁꯦ ꯐꯖꯅ ꯋꯥꯁ ꯇꯧꯔꯣ, ꯏꯔꯨꯖꯕꯤ ꯈꯣꯠꯄꯤꯕ ꯇꯧꯔꯣ. ꯃꯣꯏ ꯁꯤꯗ꯭ꯔꯤꯉꯩꯒꯤ ꯆꯠꯅꯕꯤ ꯈꯔ, ꯄꯨꯂꯤꯁꯇꯨꯒꯤ ꯆꯠꯅꯕꯤ, ꯂꯣꯒꯤ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯅꯕꯤ ꯈꯔ ꯇꯧꯔꯨꯔꯣ, ꯆꯠꯂꯣ, ꯔꯦꯗꯤ ꯇꯧꯔꯣ, ꯃꯥ ꯐꯖꯅ ꯄꯨꯁꯜꯂꯣ, ꯏꯂꯦꯛꯇ꯭ꯔꯤꯛ ꯆꯤꯌꯔꯗ ꯃꯥꯁꯦ ꯐꯝꯍꯟꯕꯤꯔꯣ, ꯑꯩꯁꯨ ꯄꯨꯡ ꯇꯥꯕꯒ ꯃꯤꯅꯤꯠ 5ꯗ ꯑꯩ ꯔꯦꯗꯤ ꯇꯧꯔꯒꯦ. ꯑꯗꯨ ꯁꯥꯔ ꯃꯥꯅ ꯀꯅꯥꯝꯇ ꯎꯅꯅꯤꯡꯕꯗꯤ ꯂꯩꯇꯦ, ꯑꯗꯨ ꯁꯤꯒꯤ ꯄꯣꯠꯁꯛ ꯑꯅꯤꯁꯦ ꯁꯤꯟꯅꯔꯦ ꯁꯤꯅꯤ. ꯀꯩ ꯄꯣꯠꯁꯛꯅꯣ, ꯊꯝꯃꯣꯅꯦ, ꯌꯥꯔꯦ, ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯝꯃꯣ ꯍꯥꯏꯅ ꯍꯥꯏꯔꯒ ꯊꯣꯏꯗꯣꯛꯅ ꯊꯧꯋꯥ ꯁꯥꯟꯅꯗꯅ ꯒꯥꯔꯗ ꯑꯅꯤꯗꯨꯅꯁꯨ ꯉꯁꯥꯏ ꯄꯔꯁꯇꯨꯒ ꯁꯅꯥꯒꯤ ꯘꯔꯤꯗꯨꯒ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯃꯤ. ꯑꯗꯣ ꯒꯥꯔꯗ ꯑꯅꯤꯗꯨ ꯊꯣꯛꯈꯤꯔꯝꯃꯤ. ꯑꯁꯨꯝꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯆꯦ ꯆꯥꯡꯗꯣ ꯉꯥꯏꯍꯥꯛꯇꯪ ꯁꯨꯕ ꯂꯣꯏꯔꯝꯃꯒ ꯃꯄꯥ ꯗꯦꯕꯤꯠꯅ, ꯉꯁꯥꯏꯒꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯗꯨꯅ, ꯃꯥꯒꯤ ꯃꯤꯠꯇꯗꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯍꯥꯏꯅ ꯎꯔꯤꯕꯅꯤ, ꯃꯆꯥꯅꯤ ꯈꯪꯕ ꯅꯠꯇꯦ, ꯑꯗꯨꯗ ꯀꯔꯤꯅꯣ ꯄꯤꯔꯝꯃꯤꯁꯦ ꯌꯦꯡꯒꯦꯗ ꯍꯥꯏꯅ ꯃꯤꯠꯁꯤ ꯅꯣꯡꯈꯠꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯃꯥꯒꯤ ꯄꯔꯁꯇꯨ ꯄꯥꯏꯔ ꯌꯦꯡꯉꯦ. ꯄꯔꯁꯇꯨꯗ ꯄꯩꯁꯥ ꯈꯔ ꯌꯥꯎꯏ, ꯄꯔꯁꯇꯨ ꯊꯝꯃꯦ ꯃꯥꯅ. ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯥꯝꯅ ꯉꯛꯅ ꯈꯨꯗꯥꯡ ꯘꯔꯤꯗꯣ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯈꯠꯂꯒ ꯈꯨꯗꯥꯡ ꯘꯔꯤꯁꯦ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯉꯒ ꯇꯤꯡꯊꯣꯛꯑꯒ ꯊꯝꯃꯤ. ꯑꯗꯨꯒ ꯃꯉꯣꯟꯗ ꯌꯥꯝ ꯉꯛꯄ, ꯌꯥꯝꯅ ꯇꯨꯖꯨꯡꯕ ꯐꯥꯎꯏ. ꯃꯔꯝꯗꯤ ꯃꯥꯅꯁꯨ ꯁꯤꯔꯤꯕ ꯈꯨꯗꯥꯡ ꯘꯔꯤ, ꯃꯁꯥꯃꯛꯅ ꯁꯤꯔꯤꯕ ꯈꯨꯗꯥꯡ ꯘꯔꯤꯁꯨ ꯈꯨꯗꯛꯇ ꯂꯧꯊꯣꯛꯑꯒ ꯇꯦꯕꯜꯗ ꯆꯞ ꯃꯥꯟꯅꯅ ꯊꯝꯃꯤꯟꯅꯕ ꯃꯇꯝꯗ ꯆꯞ ꯃꯥꯟꯅꯕ ꯈꯨꯗꯥꯡ ꯘꯔꯤ, ꯁꯅꯥꯒꯤ ꯆꯞ ꯃꯥꯟꯅ, ꯀꯔꯤꯝꯇ ꯁꯝꯅꯥ ꯑꯝꯇ ꯈꯦꯠꯅꯗꯕ ꯈꯨꯗꯥꯡ ꯘꯔꯤ ꯑꯅꯤ ꯑꯣꯏꯔꯝꯃꯤ. ꯍꯥꯏꯔꯤꯕ ꯈꯨꯗꯥꯡ ꯘꯔꯤꯗꯣ ꯀꯃꯥꯏꯅ ꯃꯥꯟꯅꯔꯤꯃꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯔꯣꯕꯥꯔꯠꯄꯨ ꯃꯍꯥꯛꯅ ꯆꯍꯤ 13-5 ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯀ꯭ꯂꯥꯁ 8-9 ꯀꯥꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯕꯔꯊꯗꯦꯗ, ꯃꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯇ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯈꯤꯕ ꯈꯨꯗꯥꯡ ꯘꯔꯤ ꯑꯣꯏꯈꯤꯔꯝꯃꯤ. ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯈꯨꯗꯥꯡ ꯘꯔꯤ ꯃꯄꯥꯅꯁꯨ ꯁꯤꯔꯝꯃꯤ. ꯘꯔꯤ ꯑꯅꯤꯗꯨ ꯌꯦꯡꯕ ꯃꯇꯝꯗ, ꯀꯔꯤꯅꯣ ꯁꯤꯗꯤ ꯍꯥꯏꯅ ꯈꯨꯗꯥꯡ ꯘꯔꯤꯗꯨ ꯌꯦꯡꯕ ꯃꯇꯨꯡꯗ, ꯉꯁꯤꯒꯤ ꯑꯦꯛꯁꯤꯀ꯭ꯌꯨꯠ ꯇꯧꯗꯣꯏꯕ ꯃꯤꯁꯦ ꯀꯅꯥꯅꯣ, ꯃꯥꯁꯦ ꯐꯥꯏꯜꯁꯦ ꯑꯃꯨꯛ ꯐꯥꯛꯇꯣꯛ ꯌꯦꯡꯕ ꯃꯇꯝꯗ ꯔꯣꯕꯥꯔꯠ ꯍꯥꯏꯅ ꯊꯥꯗꯨ ꯂꯩꯔꯝꯕ. ꯑꯃꯁꯨꯡ ꯈꯨꯗꯥꯡ ꯘꯔꯤꯁꯨ ꯆꯞ ꯃꯥꯟꯅꯕ, ꯃꯥꯅ ꯃꯆꯥꯕꯨ ꯃꯇꯝꯗ ꯕꯔꯊꯗꯦꯗ ꯒꯤꯐ ꯑꯣꯏꯅ ꯄꯤꯈꯤꯕ ꯈꯨꯗꯥꯡ ꯘꯔꯤꯁꯤ ꯑꯣꯏꯔꯝꯕ. ꯃꯉꯣꯟꯗ ꯌꯥꯝꯅ ꯉꯛꯄ, ꯌꯥꯝꯅ ꯇꯨꯖꯨꯡꯕ, ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯗꯨꯒꯨꯝꯕ ꯐꯥꯎꯔꯒ ꯃꯥꯅ ꯈꯨꯗꯥꯡ ꯘꯔꯤꯁꯦ ꯄꯥꯏꯈꯠꯂꯒ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯐꯛꯂꯥꯡ ꯑꯃꯈꯛꯅ ꯈꯥꯔꯤꯕꯗ ꯑꯩ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯨꯅꯤ, ꯉꯁꯥꯏ ꯊꯣꯡꯅꯥꯎ ꯃꯆꯥ ꯑꯃꯗꯤ ꯂꯩ. ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯃꯆꯥꯗꯨꯗ ꯃꯥꯒꯤ ꯈꯨꯗꯥꯡ ꯘꯔꯤ ꯑꯅꯤꯗꯨ ꯄꯥꯏꯔꯒ ꯊꯣꯡꯅꯥꯎ ꯃꯆꯥꯗꯨꯗꯒꯤ ꯃꯥꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯆꯥ ꯔꯣꯕꯥꯔꯠ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ. ꯃꯥꯅ ꯃꯁꯛ ꯈꯪꯉꯝꯃꯤ. ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯥꯁꯤ ꯒ꯭ꯌꯥꯟ ꯇꯥꯈꯤꯔꯝꯗꯦ. ꯑꯗꯨꯒ ꯃꯥꯒꯤ ꯐꯝꯐꯝꯗ ꯒꯤꯠ ꯂꯥꯎꯅ ꯐꯝꯊꯔꯒ ꯃꯥꯁꯨ
humang mapi kanglaga karino aina tawdorise aina ngasi tawdorise ma kok ngawkhirami karino aina ngasi tawdorise mangonda gyan takiramde somdadi pung mapan chap chana tadaba midi anita ngaisale mapa gyan taramde humang kangami kaino tawfam khangde mana khalami aina asuk kuiba icha hek mangkhiba yumde chenkiba numitudagi ngasi phau thiduna lai aduda phangkhiramde chahi 15 gi matungda mana phangapa chithi iramba warol du da hairamba ma thabak tawre adu ada hairamba mayam do karino ngasi mangonda thajabagi wangbada oikirami haibadi mana khalami karino ngasi aina asukkuiba ichase aina thiraga lakpa leire haina su ingonda phanglaba paw phanglaba matungda ngasi kuiraba matungda chahi kun manga gi matungda aina thengnariba ichasibo mikup asida aina thengnariba mikup asida ai isagi khutmakna ichasibo hatpa tarabra haina mongda yam nungaitaba pendaba ama phorami somna pungdi leptabanina pung mapan chap chana tare somna guardna magi robert ki tofam topa electric chair da mabu phamal laga magi bell fajan gadaba khotgol loinamak loisalami ado somna yathang lae sir loisalle pung chuma pan tare sir gi thaba hobiro magi thaba hese atai kaishunati magi kadur switch amakhak sami switch adur magi switch to khaktang mana on tawbagi wa khaktani somna switch hep on tawbaga electric to somna circuit tuna maram ore harga chair adura masi maina chingaga chair electric chair execution hase aduna tawi adumana hat ka tawbutubu maje harga karino khangdabida maje pung mapan ga minute manga hela fawba magi chair dai hawgatabida masi ai tawfam khangdana laikram maduda moigidi chapchana thabakse tawdabi yade pung mapan tawgadabadu pung mapan ga minute manga yawslapudra magi speaker mai kare speaker ama laibadi khonje lai loud speaker ama dagi magi thak thangba official amana David kaidore nang ki matam hento nang execute tawbagi sona signal lakte khote haibana pauching ba haipum tamda David gyan ta kiramdi maje hawgatli mana tapna changchalaga electric switch tu ki manakta magi khutche tapna lama electric switch tu thengami thengba khaktani ma on tawba ngamamde ma sa thak ni ammi aduga mana magi macha se ai isana asuk kuiba aina ichabu uningdana ngairakpa mikup asida ai isamaki khutna icharsibu hatpa tarabra haibagi nungaitabase mangon phawraka mangon gyan takiramde ma tafam khangidi minute 10 hentokre mapan ga minute 10 hentokhe badagi officer se shawraktana speaker da ngangbadi leppaga masamaki kada laami David sir nang kainu tawrise nong ta thabak mathau soidaba nangna ngasi minute ani phau soidaba second phau soidaba nangna minute 10 hento si kaidawrabage nang nasa nungaitabra kaidawr nang huma pi kame kaino nangonda nasa nungaitabra en hangma matamda David che khumanga mamde mana saurami kaino David nang gyan taribra nang kaidawge en hangma matamda David china tapna ingna yamna tappa khonjelda khumami sir ai kari gumba amtang haijage sini hayo kaidawrage nang kari problem lege na mai sir mathak thangba saduna hangba matamda mana hai sir hoi ai ngasi phau ai gi thabak masa khangduna ai responsibility ai gi daita khudim aina chap chana pangthoktuna lai ngasi phau ai gi tariba duty asida kanamtana khuthin mangamamde adu kaidawrabano phare kaisu leite nangi problem adu nang kaidawrabano hayo sin mai mathak thangmo research na hangi man hai sir adu bu ngasi di ai si thabak se pangthokpa ngamjararoi ai bu ngapiu sin karigino nangna pangthokpa ngamoidawse maram hayo sir aina sahi kya sanglaba matamdagi ichanupa bu thirakpa mangkhreina aina warakpa mayam aduga ngasi aina makna haturiba misak ase kanasu nate aina pokjaba ai icha Robert ne ai ngamoi officer ngaktang second ani tumile rami aduga adugira nangna adumna tawribase adubu hoi chumi nangna nangi nachanu pahatpa ngamde adubu nangna yengadabadi nangna haturiba misase nangi nachanu pa natte yamna phatta criminal ama Maral laibagi damakta mafamsida laaba
aduga nangsu nangi officer amakagi ithau maral leba khudimakpu dandi tawbagi nangi sinphamda nangna tawriba ngasi thabakta kanamtan khuthilaktaba je nangi nachanupa nangi nangbu maithiba piraba nangonde lapna leiraga ngasi phattaba criminal ama oikraba nachanupa ni hatliba se hena khanbagi mahutta aina hatwisi yam chawba phattaba criminal amani khallaga nang hatpa tabani nachanupa ni haina khanba taragati yaroi adu nang asukoiba nangi nangna mi kya ama halakpada nang maral leite haibase ngasi mi si mak robert cha hatpada nang hek hatabada nang maral acho ma leidoribani karigi maral nang nathau masak khangdabagi maral ama nang leidoi aduna nangdi nachanupa sa halaba matungda criminal ama hatpani khallaga nangse maral leitaba Mihatpa haibado oigadoribani David haina my official hairam adu mana wa hairapam matam mana wa amta khumamde adu mana tapna magi khudon bido electric switch romna tawraga mana tak launa on taw khirami hek on tawbaga asomgi ka thangna pada papa aibu kanbiyo papa aibu amta kanbiyo hana law khongba ta khirami mandi masaro ba na mama kau khiramde hek polapadagi mapa tuda mabu ningsingna lermanina mapa kau khiramaga aibu kanbiyo na lawra khonglaga ngaktang second kharagi manungda tumin leikre robotic electric chair execution tawraga sikhre aduga somna ngaktang leiraga mapa su dom launa haitharaga tension duna magi shocking oiba henmandana heart attack oiraga mapa su turaga laimaida sikhiram asumna kuina kainaraba machaga mapaga David amasung Robert se kuina kainara matungda unaba mikupta mapana machabu hataba yadabna hatkirami adubu mapadi maral karimta laikide aduna wari ase aina maral leitaba Mihatpa haina thonjabani masida ahanba episode ki wari maral leitaba Mihatpa ngasi loisinjare mathangi sidai hena nungaiba wari ki damakta mayamna soidana khawrana ngaibiyu mayamna aigi waribu hobda loi phau tabibagi damakta hainingai leitana thakachari